MU की hostel लगे नोंगमई अहुम कोनना महिरोय अमा फारे इम्फाल वेस्ट कमांडोना अखनब पाव अमा फंगबदगे थीब हुंबगी थबक चथबदा मणिपुर यूनिवर्सिटी की बॉयज हॉस्टल नंबर 4 हाइबोक हॉस्टल दगे पिस्तौल अहुम कोनना मियोय अमा फारे पुलिस दगी फंगबा पावगी मतुंगिना ngarang ayuk pung 13 minute kunthra rom taba matamda kiamgai Santipur awang leikaida asan ba kada leiba wahengbam athoi allies thoi chahi kunga taret apokpa leikhidraba thaba wabugai tera sikta dage miyoy ase phaba ngamkhe makha tana wahang pahong chatharba matungda numijung ba pung 12 minute kunthra rom tarakpada MU ge administration block mamang dage busan longjam allies busan kamal chahi kun manga apokpa longjam yaima नोंपोक सेकमाइदगी मियोय असे फागत पंगमखिबने महाक फारब मतुंगदा वहंग पहंग चथबदा महाकना हौजी हौजिक लेदिबा MU गे मेन हॉस्टल नंबर 4 गे रूम नंबर 6 जा खुलाई खर लई हाइबा खंगबदगे थी बहुमबगी थबक चथबदा 9mm की पिस्तौल अमा .32 गे पिस्तौल अने लैपटॉप अमा KCP ऑर्गेनाइजेशन गे डिमांड लेटर मोबाइल हैंडसेट अहोम आधार कार्ड पान कार्ड अमदे ATM कार्ड याउबा वालेट अमग फागत पंगमखे मखोइना फोंदोरकपगी मतुंगिना मतम कयागी ममांगदगे मखोइ लमदम असिगी तोंगान तोंगानबा बिजनेसमैन गवर्नमेंट एम्प्लॉयीज प्राइवेट हॉस्पिटल डॉक्टर कंस्ट्रक्शन कंपनी सोशल वर्कर कयादगे यामलब सेनफमसिंग खोमगतख्रे हाइरे लोइना मखोइ KCP PWJ गे सेल्फ स्टाइल चेयरमैन बाजी मसागी मखादा थबक तौबनी हाइरे नाकल अमरोमदा थोकदोक असिगा मरी लेना पाउसे असिना मणिपुर यूनिवर्सिटी गे Dean of Student Welfare Laimayum Biswanath Sharmaga wari sanabada mahakna hai University asige hostel lagi khulaiga konana faraba miyoy ase hauji University asige Mass Communication Department ta ahum suba semester tamliba mahiroine mahak hostel gi bona fide student amadi natte hauji guest hosteler oina laibani haire Code of Conduct chana khibaga police na fira lokthokpa hokhre Manipur yauna laibak asigi state mangagi mikhal gi matam Election Commission of India na laukthokhibaga iroina na mikhal ga mari leinaba lambi mayaida yunglamba firal kaya Manipur police na lokthokpa hokhre Election Commission of India na mikhal ge matam laukthokibaga loina na state asida model code of conduct khudak tagi chanaba hokhibaga loina na miyam tinba mafam sing lambi lamjau da thetpa mikhal gi poster sing firal sing lauktokpa hokhre Imphal gi tidim lambi ge kaisampat paring amasung wahengbam laikai ge Road Median da yungba Firal Singh Manipur Police na ngarang numidang lokthok pa hokibane lambi da yunglamba Firal Singh adu police personnel sing na lokthok laba matungda tata diayamada khomgalaga pukhi mikhal gi code of conduct sanakhibaga loina na lainga ki department sing amasung lainga ki makha da lediba undertaking sing society sing agency sing na makoi ge website ta yauriba minister sing politician sing natraga political party sing ge mari lenaba khudingmag Lauthok na ba Manipur lenga ke Special Secretary ITB John Langtin Khumana ngarang thokiba order amana phongdorok le ngarang gi Manipur Police ki khongthang adu Chief Electoral Officer na paumi singda mikhal gi matam laukthokiba matung pung nifuga nipan gi manung da miyam gi mafam oiriba lambi thong yauna building singda party amatagi phiral khangan khiba hek matung da Manipur Police na khongthang adu laukhalakpani hai khe Amaromda Election Commission of India ge Senior Principal Secretary Narendra N. Butoliana khuyek piduna India Government ke Cabinet Secretary Mikhal Pangthokadaba State Singh Chief Secretary Singh amasung CEO Singda thaba cherola madam yam tinba mafamda amasung Public Property da Political Advertisement tauba makal khudingma ki poster hoarding banner phiral na chingba thechinba pung nifugani pan ki manung da lokthokna ba khangan khrai loina lanai miyoy singge lamda unauthorized oina political advertisement thetpan sing ba yaurabade madu pung humudra ga nithoige manungda lauthokna basu khangan khe political party midep natraga mikhal ga mari leina ba miyoy sing official sing natana laingak na piba gare mikhal gi thabak thoram singda sizina bada thing ba thamle positive amasung positivity khangen hengalak le curfew gi matam sangdok le dukan sing nungthil pung mari phawbadang hangal laga nei anauba sahi si hawgalakpadagi tha asigi manga phawbada COVID positive oirakpa miyoy singi masing yamna nemlamba loinana positivity changsu chada anigi makhada leiramlaba matung tha asigi tarukta miyoy yankhaiga mapan positive oiraga positivity rate chada ani dasmik mapan da hengalakhibaga loinana ngahan na miyoy nifuga nipan positive oiraga positivity rate na chada ani dasmik mari da amuk hantharurabasu
ngarang nungthilge health department ki report ade anoba positive case humbudra ga taruk thengnakibaga loinana positivity gi changsu chada ahum dasmik amada haigalakpaga iroinana home department ki maikaidage state disaster management authority ge state executive committee ge chairman su oiriba chief secretary na ngarang thokiba order amada numidang da thamlakiba curfew gi matam numidang pung 10 dagina ayuk pung 5 fauba oiramba adu ngarang dagi hauraduna midang pung 9 dagi sangdokibaga loinana dukan sing hanggadabagi matamna ayuk pung 10 dagina nungthil pung 3 faubadang oiragani haire adum oinamag nga yen amasung poultry product yauna sangom amadi sangom gi pothok sing yonba dukan sing na ayuk pung 9 dagi hauraga nungthil pung ama faubadang hangba yagani haibagi anauba ngaktu sanagadaba order sing khangalakre order asigi matungina mipum khudingmakna face mask uplaba amasung physical distancing ngakna chatlabade miyam punbagi thauramsingda ayaba pigani haire adum oinamag miyam punba maphamsing adu open hall natraga spacingda oigadabani haire aduga hall amagi manungna singba maphamda miyam punbagi thauram pangthoke hairabade hall adugi apunba capacity gi manungda chada yankhai khaktamag mi tingadabani haire police department na micro containment zone singbo section na yangsinbaga loinana thabak asida health department ki team singsu saruk yagadabane deputy commissioner singna makhoi gi jurisdiction singda local club body singa kusamnana thabak paikhat kadabani haire karigumba anoba covid-19 infection sing thengnarabade yariba makai thuna isolation tawduna thamgadabane maraksida health department ki maikaidage hida kapagi thabak amasung contact tracing yauna ahenba manpower sing amasung mobility support ka loinana test tawbagi thabaksu pangthokani haire numidang pung 9 dagi ayuk pung 5 fawagi manungda athingba leigadaba curfew ge anauba matam asigi manungda essential service ki miyoi sing amasung print amasung electronic media ge miyoi sing de komthokani haide ngarang thoglibo order asigi matungina district sing ge deputy commissioner sing amasung police ki sp sing nasu order asida khangalliba wafam sing section na thabak onthongna ba mari lainaba order sing thokadabani haide state amasung central government ki office sing da lairiba employee sing gi manungdagi sumdatagi chada hompuga taruk khaktamak laukhatpam thokpa section thorang sing laukhatpaga loinana covid appropriate behavior sing ngaklaga physical attendance tauba yagani haire office pumnamakta roster duty gi order thokadabane office karaktaba employee sing nasu office matamgi manungdadi telephone gi khuthangda makoibu office ki athuba thabak thoram sing gi damak phanghangadabane employee pumnamakna e-office file ge thabak sing laukhatgadabani haire order asina makatana phongdorokpada shopping mall singda customer singi lakpagi changchada yankhai khaktamak ohenbaga loinana covid appropriate behavior sing ngakhangadaba hotel amasung restaurant singdasu mi laktuna acha thak sing chabagi chang capacity dagi chada yankhai khaktamak oigadabane gymnasium amasung fitness center singna ayuk pung 5 dagi numidjungba pung 12 faubadang hangba yagani aduga cinema hall na singba kumai haraugi mafam singdasu capacity gi changdagi chada yankhai khaktamak ohengadabani haire mahai loisang singi oina class 9 amasung masigi mathakta leiba class singide classroom ge capacity gi changdage chada yankhai dage helhal loidabane physical class singi chang hanthana ba online class singi masing hengadabane adubu coaching center amasung private tuition center na singbadade physical class sing chathaba yaroi subnatagi online class khaktamak tawgadabani haire Chief Secretary gi order asida pauna amasung thangal kaithel da leiba dukan singna sayol amagi manungda leiriba Nongmei jing yaudana numit tare ni da hanggadaba dukan singge guideline su pirakle MLA Khupakna Thakhre Uttar Pradesh ke Unaw da mi chona tinkhiba meeting amada BJP ge MLA ama Laumi Ama Khupakna Thakhre report kharagi matungina Unaw Sadar dagi kaba BJP ge MLA adu miyam gi meeting amada ahal oiraba Laumi Ama Khupakna Thakhre MLA aduna kariyamata khangdringaida khangowdana thoglakhiba thogdok aduna maram oiduna charangna bathokhe laumi adubu police na khudakta phakhi amasung stage dagi puthakhe thogdok adugi video ama social media da viral oikhe video aduda makuta sai paiba ahal oiraba laumi ama stage ta ukhe laumi adu stage ta phamliba BJP MLA aduda naksinki amasung mahakna MLA aduda Khupakna Thakhre aroibada tabiriba pumnamakpu thagatsari